Hello viewers, yung video mayam ngasi gi Nipal suba seireng asida Nipal suba video asida taram chari mayam ngasi gi Nipal suba idoriba seireng sigi mingdi CHATNABI natraga Ahongba seireng asida mayam daina uchari basi hosikan gi CHATNABI amadi changes oirapa mayam asi ina seireng asida mayam da uchaga dori bani aduna mayam na seireng asi loe fau tabiu amadi kaiguma surengam thengna wata basu mayam na ngakpi gani ai seireng asi mayam gi matam jam lau tabida hilok charage mayam na seireng asi loe fau tabiu mayam thagat chari CHATNABI karam CHATNABI gi kari CHATNABI gi adudi malle talle CHATNABI mi mamang le kai ji asi gi fi CHATNABI adu oina sitki adu gi khungup to CHATNABI asi oina upki adu gi sanado CHATNABI asi kanna CHATNABI chama poning CHATNABI lising CHATNABI lising aun pot konatre lakh CHATNABI lad chaba CHATNABI chi gi chaluk CHATNABI yum gi sing thaknadre khuzai da thakpa CHATNABI Ayiba sing CHATNABI amana magi matau tamnari matau tamba CHATNABI hendana ba CHATNABI tamba ngamjada bana mai puba wanari loino hongle chawkale chithi dagi WhatsApp Insta lakle haktheng na unadrabasu video call lai re auto kya tungadre rikso kya thawainadre car na sau sare chama pibi chamna pibi CHATNABI Puma Adidas Nike CHATNABI 2G 3G matam sam khare 4G fawa malakle 5G amuk yoraklani chawkhat pa fai ning wakhal su chawkhalan si mioi lam chati hong noi si minum si thaujal haiba lamchat CHATNABI ngak pa fai hendan lamjen dadi yawi si nonglei no humba uful gi sayoni mahakti ngak leita humduna pukidawri ba ngasi gi CHATNABI hayeng hongkini hayeng giduna hangchit amuk hongkini mioi lamsatti hongloisi lamsat kidi CHATNABI leita ba mayam matang asida seireng se loijare mayam na seireng asi loi fau tabi begi damakta mayam bo amukana talana amukana thagatsa phungluk chari mayam na seireng asi pambi dabdi like to view share to view amade gi channel asibu subscribe to biramo ado mayam background noise na kaiguba disturb piba tarabdi mayam ngakpi gani manamdi ai yumda nate town dani aduna background noise mayam chidi kaisumbo help to bangamdre haidi kaisum upai leitre aduna mayam na ngakpi gani amade mayam na matang puri magta nungsibu piba sumaina masigi seireng sigasu mayam nungsibu piu kaiguma soingam thengna batara basu mayam takpiro asigi wasite ai mayam da seireng video photingi haijari batuni ado mayam masigi ngadi mayam dagi matang asida bidai lojadage mayam sectional review na da yektaba oisi masigi ngadi mayam matang asida bye bye amadi take care asigi fi CHATNABI adu wena set ke namai sauning